Zoram People's Movement gi luchingba laldu homa ngasi Mizoram gi anoba Chief Minister oina wasak lawkhri. Aizolda Raj Bhavan da pangthokiba wasak lawbagi thauram aduda Cabinet Minister Taret amade Minister of State Marisu wasak lawbada yawki. Haukiba leibak pokpa numitta ZPM Legislature Party na laldu homa bu masigi luchingba oina aduga ke sabdanga buna Deputy Leader oina khankhibani. ZPM के मीडिया सेल के जनरल सेक्रेटरी एडी जोसालियाना पाउमी सिंह दा हाइकी मदुदी पार्टी एससी के एडवाइजरी बॉडी ओरिबा वाल उपा काउंसिल ना युमसकैसा नुमित्ता उनदुना काउंसिल ऑफ मिनिस्टर्स सेमनबा वारेप लौनबा हाइकी मेंबर निफु लेबा असेंबली असिदा मिजोरम दा चीफ मिनिस्टर याउना मिनिस्टर तरानिथोय लेबा याय ngasi Raj Bhavan Complex ta ayuk pung 13 taba matamda pangthokiba thauram aduda Mizoram gi Governor Hari Babu Kambampati na laldu homa bu Chief Minister oina office ke amadi aron ba ngakpagi wasak lohankhe panbayabadi chahi humfutara mari suraba laldu homa asi hana Indian Police Service IPS officer ama oirami Kumja listing ama chamapan humfutara tareta mahakpu IPS oina khankhe mahaki amakpa leitraba service career da in kumja listing ama chamapan marifu nithoi da matamdugi Prime Minister oiramba Indira Gandhi gi security in charge oina serve tawkhi IPS ki form thadoklaba matung da mahak listing ama chamapan marifu nipan da Congress MP oirakhe mahak kona Congress tagi resign tawkhi amadi Kumja listing ama chamapan marifuni panda anti-defection law gi makada disqualify tawkiba MP mahakna ahanba oikhi. Laldu homana Mizoram da lalhobagi irang loishin bada yamna maru oiba thaudang lawki maduda in kumja listing ama chamapan marifu tarukta Mizoram Peace Accord sign tawnaba lambi yatkibani. Kainathangda mahakna Mizo National Front Nationalist kauba political party ama semki adubu madu kona Zoram Nationalist Party haina kumja listing ama chamapan marifutara tareta maming onki kumja listing ani supna ahumda ZNP gi mirep ama oina mahak assembly gi mikhalda mai pakhi that I will not directly or indirectly communicate or reveal to any person or persons any matter which shall be brought under my consideration or shall become known to me as a Chief Minister for the State of Mizoram, except as may be required for the due discharge of my duties as such Minister.